POCSO keski wayel da naha ama kona phadok pikhre ngasidagina sahi 12 gi mamang November 13 2016 gi nungthin pung 2 ga minute 30 rom tarakpada kwakta khuman mayai lekai ward number 4 da leiba MD Abdul Rahman Elias Ibomcha chahi 12 apokpa Abdul Manal kauba naha amana nupi masa amabu masin mensinduna namduna faraga mahaki dukan manungda pusillaga ikai khomnaba manghan biraba matungda numit adugi numidang pung 3:30 rom tarakpada leikidraba mioi singi mathong mangam pakthokpham mafam amada hundoktuna thamlami haibagi thogdokki matangda pulisna laukhatpa case ki wayelda kotna POCSO 8 ki section 4 gi makhada maral leire haidna phadok pikhre ngasi fast track special court number 1 Manipur ge special judge RK Memsa gi kona lakthokiba judgment amada mahakpu maral leire haiduna conviction pikibani thogdogadugi matangda nupi masa adugi apokpina wakalakpadage Morang police station na IPC section 342 376 के मखादा केस FIR number 70 clause 11 lisingani kulhomdoi register tawdre lokhalakibani adubu case adu October 9 lisingani 15 da Bisnupur gi women's police station da transfer tawrakibani haidi पुलिस की माइकैदगी केस असigi investigation चथबगा लोइनना कोर्ट फाइन तौरकबा चार्ज शीट युमफम ओइदुना कोर्ट असिना वायल चथरखिबनी केस असigi अरोइबा वायल था असigi 13 चथरबा मतुंगदा रिजर्व तौदुना थमलखिबा जजमेंट ना ngarang लाखथोखिबनी हाइदि कोर्ट ना केस असigi वायल चथरकपदा प्रोसिक्यूशन के माइकैदगी स्पेशल पब्लिक प्रोसिक्यूटर एन नीलचंद्रना लेपखि